ꯃꯃꯥꯡ ꯑꯩꯒꯤ ꯃꯇꯝ ꯑꯃꯗ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯅꯔꯕ ꯃꯥꯏꯕ ꯇꯣꯝꯕ ꯍꯥꯏꯔꯒꯇ ꯈꯪꯅꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯆꯍꯤ 35 ꯁꯨꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛ ꯂꯨꯍꯣꯡꯗ꯭ꯔꯤ꯫ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃꯠꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤ꯫ ꯑꯃꯔꯣꯝꯗꯁꯨ ꯑꯃꯥꯏꯕ ꯇꯣꯝꯕ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯕ ꯃꯥꯏꯕ ꯑꯃ ꯑꯣꯏꯕꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯥꯝꯅ ꯐꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯆꯔꯝꯃꯤ ꯑꯃꯗꯤ ꯃꯥꯅ ꯇꯧꯒꯦ ꯈꯟꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯇꯅ ꯇꯣꯛꯇꯦ꯫ ꯈꯨꯟꯖꯥ ꯈꯔ ꯑꯃꯗꯤ ꯃꯥꯕꯨ ꯀꯤꯅꯕꯁꯨ ꯌꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯂꯦꯞꯈꯤꯕꯗ ꯍꯣꯡꯗꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯥꯒꯤ ꯃꯐꯝꯗ ꯁꯥꯎꯅꯈꯤꯕ ꯈꯖꯤꯛꯇꯪ ꯑꯀꯟꯕ ꯋꯥꯍꯩ ꯑꯃꯈꯛ ꯁꯤꯖꯤꯟꯅꯔꯨꯕꯒ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯀꯤꯅꯔꯝꯃꯤ꯫ ꯃꯥꯕꯨ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒꯇ ꯅꯣꯛꯐꯦꯠ ꯇꯧꯔꯒꯇ ꯆꯠꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯏꯕ ꯇꯣꯝꯕ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯜꯂꯥꯛꯄ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯥꯏꯕ ꯇꯣꯝꯕ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯕꯒ ꯊꯣꯡꯅꯅꯕ ꯁꯤꯡ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯁꯥ ꯑꯗꯨ ꯏꯇꯟ ꯇꯟꯅ "ꯑꯁ, ꯑꯣꯟꯊꯣꯛꯅ ꯇꯟꯒꯗꯧꯔꯤꯗ ꯑꯌꯨꯛ ꯑꯁꯤꯗ! ꯑꯩꯁꯨ ꯉꯔꯥꯡ ꯍꯦꯛ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯦꯅꯦ꯫ ꯉꯁꯤꯗꯤ ꯈꯨꯜꯁꯤꯡꯗ ꯊꯕꯛ ꯆꯠꯀꯗꯕꯅꯤ꯫ ꯃꯇꯝꯁꯦ ꯑꯃꯨꯛ ꯊꯦꯡꯈ꯭ꯔꯅꯤꯗꯣ꯫ ꯍꯣꯏꯗ, ꯃꯤꯌꯥꯝꯒꯤꯁꯨ ꯈꯟꯗꯕ ꯌꯥꯗꯦ꯫ ꯑꯩꯁꯨ ꯏꯁꯥ ꯐꯗꯕ ꯇꯉꯥꯏ ꯐꯗꯦ꯫ ꯄꯨꯝꯅꯃꯛ ꯑꯩꯅ ꯇꯦꯡꯕꯥꯡꯕꯤꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯀꯥꯟꯅꯗꯦ, ꯇꯟꯕꯅ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯁꯤꯡ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯟꯕ ꯆꯠꯂꯨꯈꯤꯒꯦ꯫ ꯌꯨꯝꯅꯦꯅ ꯅꯨꯄꯤꯁꯨ ꯂꯩꯇꯦ, ꯀꯅꯥꯝꯇ ꯍꯦꯛ ꯂꯩꯇꯦ꯫ ꯏꯍꯥꯡ ꯍꯥꯡꯉꯤ꯫ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯍꯨꯏ ꯍꯧꯗꯣꯡ ꯑꯅꯤ ꯑꯁꯤ ꯃꯉꯥꯏꯔꯦ꯫ ꯑꯩꯕꯨ ꯁꯪꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯣꯡꯃꯗ ꯑꯩꯒꯤ ꯑꯋꯥꯠꯄ ꯍꯪꯕꯤꯔꯛꯄꯁꯨ ꯅꯠꯇꯦꯗ, ꯐꯤ ꯁꯨꯕꯤꯒꯦ ꯍꯥꯏꯔꯛꯄꯁꯨ ꯅꯠꯇꯦꯗ꯫ ꯑꯁ, ꯋꯥꯒꯗꯧꯔꯤꯗ ꯑꯩꯁꯦ꯫ ꯑꯁꯨꯝꯅ ꯄꯥꯈꯪ ꯁꯔꯤ ꯑꯣꯏꯅ ꯂꯦꯟꯈꯤꯒꯗꯧꯔꯕ꯭ꯔꯥ ꯈꯪꯗꯦꯃꯤ꯫ ꯃꯥꯏꯕ ꯇꯣꯝꯕ ꯁꯤꯡꯖꯪ ꯑꯃꯒ ꯈꯨꯗꯩ ꯑꯃꯒ ꯄꯥꯏꯔꯒ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯕ ꯎꯃꯪ ꯑꯗꯨꯗ ꯀꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯒꯤ ꯎ ꯋꯥ ꯌꯥꯟꯐꯝ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯍꯦꯛ ꯌꯧꯕꯒ ꯌꯥꯝꯅ ꯐꯖꯔꯕ ꯁꯤꯡ ꯃꯄꯨꯜ ꯑꯃꯈꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯗꯤ ꯀꯅꯥꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯃꯨꯛ ꯅꯥꯀꯟ ꯅꯥꯀꯟꯗ ꯌꯦꯡꯂꯝꯃꯤ, ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯊꯟꯇ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯁꯤꯡ ꯃꯄꯨꯜ ꯑꯁꯤ ꯑꯩꯕꯨ ꯍꯦꯛꯇ ꯄꯥꯏꯔꯁꯤꯔꯅꯦ꯫ ꯃꯄꯨꯁꯨ ꯂꯩꯕ ꯎꯗꯦ꯫ ꯑꯁꯨꯝ ꯊꯝꯂꯝꯕꯁꯨ ꯄꯥꯝꯃꯨꯏ꯫ ꯆꯥꯛꯅ ꯆꯥꯛ ꯂꯥꯝꯕꯗ ꯂꯣꯏꯔꯦꯗ꯫ ꯀꯥꯟꯅꯗꯦꯗ, ꯑꯩ ꯍꯦꯛꯇ ꯄꯨꯈ꯭ꯔꯒꯦ꯫ ꯃꯥꯏꯕ ꯇꯣꯝꯕ ꯁꯤꯡ ꯃꯄꯨꯜ ꯑꯗꯨ ꯃꯀꯣꯛꯇ ꯊꯥꯡꯒꯠꯇꯨꯅ ꯎꯃꯪ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯆꯦꯜꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯈꯠꯅ ꯆꯦꯜꯂꯛꯄꯗ ꯃꯥꯏꯕ ꯇꯣꯝꯕꯒ ꯊꯦꯡꯒꯥꯏꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯏꯕ ꯇꯣꯝꯕꯒꯤ ꯃꯀꯣꯛꯇ ꯍꯥꯞꯂꯝꯕ ꯁꯤꯡ ꯃꯄꯨꯜ ꯑꯗꯨ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯈꯣꯡꯕꯥꯟ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯇꯣꯝꯕ ꯁꯥꯎꯅ ꯑꯣꯟꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯁꯦ? ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯔꯥ?" ꯅꯨꯄꯥ ꯑꯗꯣ ꯃꯍꯥꯛ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯍꯥꯏꯕ ꯈꯪꯕꯅꯤꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ "ꯑꯣꯖꯥ, ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯕꯤꯒꯅꯨ, ꯌꯦꯡꯕꯤꯌꯨ꯫ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯒꯤ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠꯆꯩ ꯍꯨꯔꯥꯜꯂꯒ ꯆꯦꯟꯈ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯗ ꯃꯥꯕꯨ ꯇꯥꯟꯅꯔꯛꯄꯗ ꯁꯣꯏꯕꯗꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯣꯖꯥꯕꯨ ꯊꯦꯡꯖꯤꯟꯈꯤꯕꯅꯤ." ꯃꯅꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯣꯖꯥ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯃꯥꯗꯣ ꯀꯨꯏꯔꯦ ꯅꯥꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯦ꯫ ꯏꯁꯥꯅ ꯊꯕꯛ ꯑꯃ ꯊꯤꯒꯗꯕꯁꯨ ꯑꯃꯠꯇ ꯐꯪꯗꯦ꯫ ꯎꯄꯥꯏ ꯂꯩꯃꯟꯗꯗꯅ ꯏꯃꯥꯒꯤ ꯑꯅꯥꯕ ꯑꯁꯤꯒꯤ ꯈꯜꯂꯒ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛꯅꯤ꯫ ꯑꯣꯖꯥ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ." ꯆꯟꯗ꯭ꯔ ꯃꯅꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯥꯏ, ꯅꯪꯒꯤ ꯏꯃꯥ ꯅꯥꯕꯒ ꯍꯨꯔꯥꯟꯕꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦ? ꯐꯅ ꯌꯥꯝꯅ ꯅꯪꯒꯤ ꯏꯃꯥꯅ ꯅꯥꯕ ꯑꯣꯏꯔꯕꯁꯨ ꯐꯖꯅ ꯍꯥꯏꯔꯒ ꯂꯧꯕ ꯌꯥꯗꯕ꯭ꯔꯣ? ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯕꯗꯣ ꯃꯗꯨꯗ ꯌꯥꯔꯣꯏꯗꯕ ꯀꯅꯥꯕꯨ ꯂꯩꯕꯒꯦ? ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕ ꯅꯠꯇꯦ꯫ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯀꯌా ꯑꯃꯁꯨ ꯍꯤꯡꯅꯔꯤꯕꯅꯤ." ꯃꯅꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯑꯩꯅ ꯐꯅ ꯐꯖꯅ ꯍꯥꯏꯔꯕꯁꯨ ꯅꯪꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ꯫ ꯍꯧꯖꯤꯛꯇꯕꯨ ꯑꯣꯖꯥꯒꯤ ꯃꯃꯥꯡꯗ ꯅꯪꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯁꯥꯗꯨꯅ ꯉꯥꯡꯂꯤꯕꯁꯦ ꯉꯁꯤ ꯈꯛꯇꯅꯤ." ꯆꯟꯗ꯭ꯔ ꯁꯥꯎꯒꯠꯂꯛꯂꯝꯃꯤ, "ꯀꯔꯤ? ꯑꯩꯕꯨ ꯑꯗꯨꯛ ꯐꯠꯇꯅ ꯉꯥꯡꯕ? ꯍꯨꯔꯥꯟꯕ ꯅꯪꯕꯨ ꯅꯁꯥꯒꯤ ꯅꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯌꯥꯝ ꯇꯥꯛꯇꯨꯅ ꯐꯨꯍꯟꯕ ꯐꯥꯎꯕ ꯉꯝꯃꯤ꯫ ꯑꯩꯕꯨ ꯌꯥꯝ ꯂꯥꯟꯅ ꯈꯜꯂꯕꯅꯤꯅ ꯀꯗꯥꯏ? ꯅꯪꯅ ꯑꯩꯒꯤ ꯗꯨꯀꯥꯟꯗꯒꯤ ꯍꯨꯔꯥꯟꯈꯤꯕ ꯄꯣꯠꯁꯤꯡ ꯑꯗꯣ ꯑꯩꯅ ꯂꯧꯕ ꯇꯥꯔꯦ." ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯨꯟꯅꯔꯝꯃꯤ꯫ ꯆꯟꯗ꯭ꯔꯁꯨ ꯃꯁꯥꯒꯤ ꯃꯄꯣꯠ ꯑꯣꯏꯕꯅꯤꯅ ꯑꯃꯗꯤ ꯃꯅꯤꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯂꯩꯇꯅ ꯉꯥꯡꯉꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯅꯝꯐꯨꯗ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯧꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯃꯗꯤ ꯃꯅꯤꯁꯨ ꯐꯅ ꯆꯟꯗ꯭ꯔꯅ ꯐꯠꯇꯕ ꯄꯤꯔꯕꯁꯨ ꯃꯥꯒꯤ ꯄꯣꯠꯁꯛ ꯑꯗꯨ ꯄꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯂꯕꯁꯨ ꯏꯀꯥꯏꯕꯁꯤꯡ ꯑꯗꯨ ꯈꯥꯡꯗꯨꯅ ꯁꯣꯜꯂꯕꯤ ꯃꯃꯥꯒꯤꯗꯃꯛꯇ ꯈꯟꯗꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯁꯨꯝ ꯈꯠꯅꯔꯤ꯫ ꯃꯥꯏꯕ ꯇꯣꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯅ ꯍꯦꯟꯅ ꯃꯀꯣꯛ ꯉꯥꯎꯁꯤꯟꯈ꯭ꯔꯦ꯫ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯈꯣꯏ ꯑꯅꯤꯕꯨ ꯊꯣꯛꯑꯣ ꯀꯩꯗꯧꯔꯒꯦ? ꯂꯝꯕꯤ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯨ ꯏꯀꯥꯏꯗꯕ꯭ꯔꯣ? ꯍꯦ ꯍꯨꯔꯥꯟꯕ, ꯅꯪꯁꯨ ꯃꯤꯒꯤ ꯃꯄꯣꯠꯇꯣ ꯃꯄꯨ ꯑꯁꯤꯅ ꯄꯤꯔꯛꯑꯣ ꯍꯥꯏꯔꯕꯗꯤ ꯀꯣꯛ ꯄꯤꯊꯣꯛꯈꯤꯕ ꯌꯥꯗꯕ꯭ꯔꯣ?"
ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯩ ꯏꯃꯥꯒꯤ ꯈꯜꯂꯒ ꯏꯀꯥꯏꯕꯁꯦ ꯈꯪꯗꯕ ꯃꯈꯩ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯪꯗꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯟꯖꯕꯅꯤ꯫ ꯃꯥꯏꯕ ꯇꯣꯝꯕꯅ ꯃꯅꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯆꯟꯗ꯭ꯔꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯗꯨꯀꯥꯟꯒꯤ ꯃꯄꯨ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯄꯣꯠ ꯅꯆꯩ ꯑꯁꯦ ꯍꯟꯇꯣꯛꯂꯕꯅꯤꯅ ꯌꯧꯈꯤꯅꯕ ꯇꯧꯔꯣꯗꯅ꯫ ꯍꯣꯏ ꯑꯣꯖꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ꯫ ꯆꯟꯗ꯭ꯔꯗꯨ ꯃꯅꯤꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕꯅ ꯃꯅꯤꯗ ꯍꯥꯏꯔꯛꯏ, ꯃꯅꯤ, ꯈꯥꯡꯕꯗ ꯀꯜꯂꯨ, ꯍꯣꯠꯅꯕ ꯂꯦꯞꯀꯅꯨ, ꯑꯁꯥ ꯊꯝꯒꯗꯕꯅꯤ꯫ ꯑꯣꯖꯥ, ꯉꯁꯤꯗꯤ ꯏꯃꯥꯁꯨ ꯆꯥꯅꯤꯡꯉꯥꯏ ꯀꯔꯤꯃꯇ ꯂꯩꯇ꯭ꯔꯤ꯫ ꯉꯁꯤꯗꯤ ꯏꯃꯥꯁꯨ ꯃꯁꯥ ꯌꯥꯝ ꯁꯣꯜꯂꯅꯤ꯫ ꯆꯟꯗ꯭ꯔꯁꯤꯁꯨ ꯈꯖꯤꯛꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯄꯥꯡꯕꯤꯔꯛꯇ꯭ꯔꯤ꯫ ꯃꯅꯤ, ꯌꯦꯡꯉꯨ, ꯅꯪꯅ ꯑꯩꯅ ꯋꯥꯈꯩ ꯎꯃꯪ ꯑꯁꯤꯗꯒꯤ ꯄꯨꯔꯛꯂꯤꯕ ꯁꯤꯡ ꯃꯄꯨꯜ ꯑꯁꯦ ꯅꯪꯅ ꯈꯣꯡꯕꯥꯟ ꯑꯁꯤꯗ ꯌꯧꯍꯟꯕꯤꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯁꯤꯒ ꯃꯥꯟꯅꯕ ꯁꯤꯡ ꯃꯄꯨꯜ ꯑꯃ ꯑꯩꯒꯤ ꯌꯨꯝꯗ ꯍꯧꯖꯤꯛꯃꯛ ꯄꯨꯔꯛꯀꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯪ ꯀꯌꯥ ꯅꯨꯡꯉꯥꯏꯔꯔꯣꯏꯀꯣ꯫ ꯐꯒꯅꯤ ꯑꯣꯖꯥ, ꯑꯩ ꯁꯤꯡ ꯑꯗꯨꯕꯨꯗꯤ ꯄꯨꯖꯔꯛꯂꯒꯦ ꯌꯨꯝꯗ꯫ ꯁꯤꯡ ꯃꯄꯨꯜ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯍꯧꯔꯝꯒꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯌꯨꯝꯗ ꯉꯥꯏꯔꯝꯂꯒꯦꯀꯣ꯫ ꯍꯧꯖꯤꯛ ꯄꯨꯔꯛꯂꯣ, ꯑꯩ ꯆꯥꯛꯀ ꯑꯃꯠꯇ ꯊꯣꯡꯗ꯭ꯔꯤꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯀꯨꯝꯍꯩ ꯑꯁꯤꯗ ꯑꯃꯨꯛ ꯊꯤꯟꯊꯗꯅ ꯂꯩꯔꯤ꯫ ꯈꯨꯜ ꯈꯔꯗꯁꯨ ꯑꯩꯁꯦ ꯑꯅꯥꯕ ꯌꯦꯡꯕ ꯆꯠꯀꯗꯕ ꯂꯩꯔꯤꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯣꯖꯥ ꯍꯥꯟꯅ ꯈꯔ ꯍꯜꯂꯝꯃꯒꯦꯀꯣ꯫ ꯃꯥꯏꯕ ꯇꯣꯝꯕꯗꯣ ꯍꯥꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯅꯤꯁꯨ ꯃꯌꯨꯝꯗꯒꯤ ꯁꯤꯡ ꯃꯄꯨꯜ ꯑꯃ ꯄꯨꯔꯛꯂꯒ ꯇꯣꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯣꯖꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯁꯨ ꯃꯈꯨꯠꯇ ꯁꯦꯜ ꯈꯔꯒ ꯈꯥꯎ ꯑꯃꯗ ꯆꯦꯡ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡ ꯈꯔꯒ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯂꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯅꯤꯅ ꯍꯥꯏꯔꯛꯏ, ꯑꯣꯖꯥ, ꯁꯤꯡꯁꯦ ꯃꯥꯡꯒꯣꯜꯗ ꯍꯦꯛꯇ ꯊꯝꯖꯔꯝꯂꯒꯦꯀꯣ꯫ ꯍꯣꯏ ꯍꯣꯏ, ꯁꯤꯗ ꯍꯦꯛꯇ ꯊꯝꯂꯝꯃꯣ, ꯑꯗꯨꯒ ꯁꯦ ꯃꯁꯤ ꯄꯥꯏꯁꯤꯟꯀꯣ꯫ ꯑꯣꯖꯥꯁꯨ ꯌꯥꯝꯅ ꯂꯩꯕꯗꯤ ꯅꯠꯇꯦꯗ, ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯥꯡꯅꯕꯅꯤ꯫ ꯃꯅꯤ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯦ꯫ ꯑꯣꯖꯥ ꯇꯣꯝꯕꯒꯤ ꯄꯨꯛꯆꯦꯜ ꯍꯔꯥꯎꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯑꯣꯖꯥ, ꯑꯣꯖꯥꯒꯤ ꯇꯧꯕꯤꯃꯜ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ꯫ ꯑꯣꯖꯥꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯌꯥꯝꯅ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯕ ꯐꯠꯇꯦꯗ, ꯑꯩꯁꯨ ꯋꯥꯕꯁꯦ ꯃꯗꯨꯒꯤ ꯆꯩꯊꯦꯡ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯣ ꯑꯣꯖꯥ, ꯑꯣꯖꯥꯕꯨ ꯁꯨꯝ ꯄꯥꯈꯪ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤ ꯂꯣꯏꯈ꯭ꯔꯒꯦ ꯍꯥꯏꯕꯤꯔꯤꯕ꯭ꯔꯥ? ꯆꯍꯤ 40 ꯌꯧꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯇꯪꯗꯤ ꯌꯦꯡꯍꯧꯁꯤꯗꯅ, ꯀꯔꯤ ꯀꯥꯏꯒꯦ ꯑꯣꯖꯥ? ꯑꯩꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯀꯅꯥꯅꯕꯨ ꯌꯥꯔꯛꯈꯤꯒꯗꯧꯔꯤꯕꯅꯣꯗ, ꯑꯩꯗꯤ ꯊꯥꯖꯗ꯭ꯔꯦꯗ꯫ ꯌꯥꯝꯅ ꯌꯥꯝꯕ ꯅꯠꯇ꯭ꯔꯤꯗ ꯑꯣꯖꯥ, ꯆꯍꯤ 30 ꯈꯔ ꯍꯦꯜꯂꯛꯄꯗ ꯑꯗꯨ ꯈꯛꯇ ꯉꯥꯏꯔꯤꯅ꯫ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯐꯅ ꯌꯥꯝꯅ ꯂꯤꯔꯒꯁꯨ ꯑꯗꯨꯝ ꯂꯨꯍꯣꯡꯅꯔꯤꯕꯁꯤꯗꯤ꯫ ꯑꯗꯨꯗ ꯑꯣꯖꯥ, ꯉꯁꯤ ꯐꯥꯎꯕ ꯅꯨꯄꯤ ꯑꯃꯇ ꯀꯣꯏꯗ꯭ꯔꯤꯕ, ꯎꯅꯗ꯭ꯔꯤꯕ ꯑꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯣꯖꯥꯒꯤ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯊꯦꯡꯅꯗꯕꯒꯤꯔ? ꯈꯪꯗ꯭ꯔꯦꯗ ꯃꯅꯤ, ꯀꯔꯤꯕꯨ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯑꯩꯁꯨ ꯑꯩꯅ ꯈꯣꯏꯗꯥꯖꯕꯤ ꯀꯅꯥ ꯑꯃ ꯊꯤꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯃꯠꯇ ꯍꯦꯛ ꯐꯪꯗꯦ꯫ ꯃꯇꯝ ꯈꯔ ꯌꯦꯡꯈꯤꯕ ꯍꯥꯏꯕꯗꯨꯅꯤ ꯑꯣꯖꯥꯁꯨ꯫ ꯑꯩꯁꯨ ꯂꯨꯍꯣꯡꯅꯤꯡꯂꯤꯕꯅꯤꯗ, ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯂꯩꯈꯤꯕꯗꯤ ꯌꯥꯔꯣꯏꯗꯧꯕꯅꯤꯅ꯫ ꯍꯣꯏ ꯑꯣꯖꯥ, ꯑꯣꯖꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ꯫ ꯑꯣꯖꯥꯁꯨ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯊꯣꯛꯄꯤꯍꯧꯔꯣ꯫ ꯍꯣꯏ ꯍꯣꯏ, ꯏꯃꯥꯁꯨꯅꯦ ꯊꯨꯅ ꯅꯥꯕ ꯐꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯩꯁꯨ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯅꯈꯣꯏꯗ ꯍꯥꯏꯐꯦꯠ ꯏꯃꯥꯒꯤ ꯑꯅꯥꯕꯗꯣ ꯌꯦꯡꯕ ꯆꯪꯂꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯀꯥꯏꯅꯈ꯭ꯔꯦ꯫ ꯇꯣꯝꯕꯁꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯒ ꯆꯥꯊꯣꯛꯂꯒ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯂꯒ ꯈꯨꯜ ꯑꯗꯨꯒꯤ ꯑꯅꯥꯕꯁꯤꯡ ꯑꯗꯨ ꯌꯦꯡꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯃꯥꯕꯨ ꯃꯁꯛ ꯈꯪꯅꯗꯕ ꯂꯩꯅꯗꯦ꯫ ꯃꯥꯕꯨ ꯎꯕꯗ ꯃꯤꯌꯥꯝꯅꯁꯨ ꯃꯣꯃꯣꯟ ꯅꯣꯛꯅꯩ꯫ ꯃꯥꯏꯕ ꯇꯣꯝꯕ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝꯅ ꯐꯩ, ꯑꯃꯔꯣꯝꯗꯁꯨ ꯃꯥꯅ ꯉꯥꯡꯈꯤꯕ ꯊꯨꯡꯗꯅ ꯇꯣꯛꯇꯕ ꯃꯤꯑꯣꯏ ꯑꯃꯁꯨꯅꯤ꯫ ꯃꯁꯥꯒꯤ ꯑꯄꯥꯝꯕꯗ ꯇꯧꯒꯜꯂꯤ, ꯃꯁꯥꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯇꯦꯡꯗꯤ ꯌꯥꯝꯅ ꯇꯧꯖꯔꯝꯃꯤ꯫ ꯇꯣꯝꯕ ꯑꯅꯥꯕ ꯃꯤꯁꯤꯡꯕꯨ ꯌꯦꯡꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯂꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯄꯒꯤ ꯂꯝꯕꯤꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃꯈꯛ ꯌꯥꯝꯅ ꯋꯥꯅ ꯂꯣꯛ ꯈꯨꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯗꯨꯅ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯕꯣꯛꯄꯨ ꯀꯌꯥꯝ ꯀꯟꯅ ꯍꯛꯆꯥꯡ ꯉꯝꯗꯕ ꯑꯣꯏꯔꯕꯅꯣ? ꯑꯩꯅ ꯂꯥꯛꯂꯤꯉꯩ ꯑꯁꯤꯗ ꯑꯃꯨꯛꯇ ꯌꯦꯡꯖꯔꯝꯒꯦ꯫ ꯑꯗꯨꯕꯨ ꯑꯣꯖꯥ ꯃꯥꯏꯕ, ꯂꯥꯏꯔꯕꯤ ꯑꯕꯣꯛꯅꯗꯤ ꯑꯣꯖꯥꯒꯤꯗꯃꯛ ꯑꯅꯥ ꯂꯥꯌꯦꯡꯕꯤꯕꯗ ꯄꯤꯅꯅꯕ ꯁꯦꯜꯗꯤ ꯑꯃꯠꯇ ꯂꯩꯖꯗꯦꯗꯣ꯫ ꯑꯕꯣꯛ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯃꯠꯇ ꯈꯟꯕꯤꯔꯨꯒꯅꯨ, ꯑꯩ ꯀꯔꯤꯃꯠꯇ ꯂꯧꯖꯔꯣꯏ꯫ ꯁꯨꯞꯅꯇꯒꯤ ꯑꯕꯣꯛꯀꯤ ꯑꯅꯥꯕꯁꯦ ꯅꯆꯥꯅ ꯌꯦꯡꯖꯅꯤꯡꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯍꯜ ꯑꯗꯨ ꯇꯣꯝꯕꯒꯤ ꯋꯥ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯑꯣꯖꯥ, ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯐꯝꯃꯤꯟꯅꯩ꯫ ꯑꯍꯜ ꯑꯗꯨꯅ ꯃꯁꯨꯅꯨꯄꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯕꯣꯛꯀꯤ ꯏꯕꯦꯝꯃ ꯊꯥꯗꯣꯏ, ꯇꯥꯔꯕ꯭ꯔꯅꯦ ꯅꯪꯕꯣ? ꯆꯥ ꯑꯃꯇ ꯂꯣꯜꯂꯛꯎ, ꯑꯣꯖꯥ ꯃꯥꯏꯕ ꯂꯥꯛꯏꯅꯦꯍꯦ꯫
Thadoi mapadadi thoklakte imungdagi adum khomlai. Hoi abok, ai lolake. Tomba nupi adugi khonjel adu tabada sumhatba phawrami. Ngaihakti mathanda wakhalda khanjarami. Khonjel asi onthokna nungsikreda. Masakpu kamdaubo jano. Khonjel nungsiriba sumna masaksu phasaramladi soidrabani. Maiba tomba aina phagadaba. Tomba mathanda wakhalda mawon khanduna noglami. Hanubi adusu aja adugi mawong aduda chamamnarami. Tombana ahal adubu ningthina yengbiraga hairai. Abokna tabak kanna subado ado matam kharadi lepiro. Aboki hakjangse yamna sole. Chahisu yamlabanina kaya phararoi. Yaragadi tabak amata sudana potharaga lebiro. Khangdreda oja maiba. Isu nupi asigi damaktani aina waribase. Mama mapasu nauna kainakhredo. Mana mayum makai pandriba phawbadi aise wakhalga leitapam khangloidawe. Abo yamna thoine hina su khanjinbirunuda. Ai phawba pakhang sari oiduna hojik phawba leiriba asini. Hojik su luhongbagi asa kaidri. Hanubi adu noklaga haima. Oja maibabu hojik phawba luhongdribaro hairibasibo. Nahanmu nupi ama hainare haibaduna kamdaukrabano. Khangdredabo ai kari haigadabano. Aigi su laibakta tamlamba ma leijaramni haina khantoklageda. Masina phari. Talak aduda masinupi thadoi cha puthoktuna thoraklami. Abo oja cha paise. Tomba nongkhalaklami nupi adugi masai marumdagi yenglakpa magi tathaklabi misna aduna magi thamoibu khudum chankre. Tomba cha ado thadoida yengna laurami. Thadoidi maiba adugi mataw aduda kaya hainaba poklamde. Cha adu piramlaga imungda thuna changkre. Tombana hairai. Abo hojikidubu isunupira. Mani ibungo isunupini kari taure. Kaisu tawdeda. Phare adudi ayamu yumda hankinaba tawragi. Matam sisu thengjilagle. Nongma amu thabak sangbuda koithoragi. Hoi. Oja mathang lakpadadi chak chara ama chathoklaga loiredana. Hoi abo adudi ayamu yawrage. Tombado amok magi sagoladu thauraga chatkre. Ngaihaki matungda mayumda thunglami. Magi kada changlaklaga pamungda hiptharaga khalami. Asukkuibase yamna nakraba khul asida lairimigumna masak mataw yamna phajabi ama leirumgani haibase. Aidi khallude. Ngasidi karigino khangdi. Mabu ururaga nungsiba phawraklibase. Aisu chahi matang asiga angang asibu nungsiruribasibu. Hoida chahibu kari tawege. Aisu selasu yamna parisidi. Mabu nungaina thamnaba loire. Adubu aina karamna magi mafamda phongdoksige. Karigumba mana yaraktaba thoklagana kamdauba. Phana mana yadaba oirasu mabu aina phadaba yade. Mabu aigi nupi ohengani. Asamna wakal khana tomba ngaiha hipthakre. Mathangi numitni tomba amuk mafi marol nana sechinduna thadogi khulda amuk laklami. Thadoisu nupi ama oibagi ayuk ngantana sanabuna ma pairaduna ising sokpa thoraklami. Maiba tomba so dum lakpana thadoina pukri adudagi sanabul ama paiduna ising sokpado urami. Madu ubada mahak sagol adudagi fat kumtharaga masamana fatpat semjilaga changlai. Thadoisu pukri adudagi kakhalakpada makhoida ngarang laklamba maiba adubu ubada khajiktang mahak hainadaba poklami. Tombana hana kaurai. Thadoi ising somiro. Hoi oja. Ojabu kadai chatpirugadabano. Kaidasu chaloida. Mi amasung unaba lakpani. Aikhoinaga khangba yadaba miro haisiba. Yaida. Aduda miduna ai ubada kaya nungaitaba hainadaba poklamgadra khangde. Ojagise wari amani. Misak adubu kananoba. Aikhoinaga khangba yadabro. Tomba haidade hairage khanduna hairai. Nangni thadoi. Ai nangbu nungsi. Nangi pakhum amadi ai pame. Madugi wafamdumadi aigi famda takpigano oja. Karige. Nangi aningba ningjaba kana lebra. Oja wa makha tabirano. Aigi wakal khanbigano. Adubu thadoi. Nangna fana yamna aibu nungsidrabasu. Nangbudi aigi nupi soidana ohengani. Masimadi kawgano. Aise khulasida maiba tomba haina sin thongna phawribani. Aina thakpa langda thuroidaba mi amata leite haibase nang kawgano. Oja maiba mani haiduna aina kigadabasu nate.
ꯑꯩꯒꯤꯁꯨ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃꯈꯛ ꯂꯩꯖꯩ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯆꯍꯤꯒ ꯃꯥꯟꯅꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯊꯤꯕꯤꯌꯨ ꯊꯥꯗꯣꯏ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯌꯥꯍꯧꯕꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯑꯩꯅ ꯁꯥꯎꯈ꯭ꯔꯕꯗꯤ ꯀꯌꯥ ꯑꯐꯕꯗꯤ ꯄꯨꯔꯛꯇꯕꯅꯤ ꯅꯪꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯂꯧꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯗ ꯅꯆꯥ ꯑꯣꯏꯕ ꯌꯥꯔꯕ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤ ꯍꯥꯏꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯋꯥꯈꯜꯅꯣ ꯇꯣꯝꯕ ꯊꯥꯗꯣꯏꯒꯤ ꯋꯥ ꯑꯗꯨꯗ ꯌꯥꯝꯅ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ ꯊꯥꯗꯣꯏ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯕꯅꯤ ꯆꯍꯤꯅꯕꯨ ꯀꯔꯤ ꯇꯧꯔꯨꯒꯅꯤ ꯉꯁꯤꯒꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯦ ꯍꯧꯗꯣꯛꯄꯤꯔꯛꯀꯅꯨ ꯊꯥꯗꯣꯏ ꯋꯥ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯥꯏꯕ ꯇꯣꯝꯕꯁꯨ ꯏꯀꯥꯏꯅ ꯂꯩꯍꯧꯔꯦ ꯇꯣꯝꯕ ꯃꯌꯨꯝꯗ ꯍꯜꯂꯝꯃꯤ ꯊꯥꯗꯣꯏꯅ ꯆꯩꯔꯛꯈꯤꯕ ꯋꯥꯁꯤꯡ ꯑꯗꯨꯕꯨ ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯥꯗꯣꯏꯒꯤ ꯋꯥꯈꯜꯗꯤ ꯀꯥꯎꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯋꯥꯈꯜꯇꯅ ꯌꯣꯝꯂꯝꯃꯤ ꯊꯥꯗꯣꯏ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯍꯟꯗꯕ ꯌꯥꯗꯦ ꯃꯥꯕꯨ ꯅꯝꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯍꯟꯒꯅꯤ ꯍꯧꯖꯤꯛ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ ꯇꯁꯦꯡꯅ ꯑꯩ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯃꯨꯛꯇ ꯃꯁꯤꯒꯤ ꯆꯩꯅꯥ ꯑꯁꯦ ꯑꯋꯥꯕ ꯑꯁꯦ ꯑꯩ ꯐꯪꯂꯛꯈꯤꯗ꯭ꯔꯦ ꯈꯪꯍꯧꯗꯅ ꯃꯥꯒ ꯊꯦꯡꯅꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯐꯥꯎꯔꯛꯂꯤꯕ ꯃꯤꯄꯥꯏꯕ ꯑꯃꯗꯤ ꯑꯋꯥꯕ ꯀꯌꯥ ꯊꯥꯗꯣꯏ ꯑꯩꯅ ꯋꯥꯁꯛꯂꯦ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯁꯣꯏꯗꯅ ꯑꯣꯏꯍꯟꯒꯅꯤ ꯑꯁꯨꯝꯅ ꯃꯥꯏꯕ ꯇꯣꯝꯕꯗꯨ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯝꯃꯤ ꯁꯣꯝꯗ ꯊꯥꯗꯣꯏꯁꯨ ꯃꯕꯣꯛꯇ ꯃꯥꯏꯕ ꯇꯣꯝꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯃꯨꯛ ꯍꯧꯗꯣꯛꯁꯤꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛ ꯍꯧꯗꯣꯛꯄ ꯉꯝꯂꯝꯗꯦ ꯃꯊꯟꯇꯁꯨ ꯑꯀꯤꯕ ꯐꯥꯎꯖꯔꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯔꯥꯏꯕ ꯑꯃꯥꯏꯕ ꯑꯃ ꯅꯠꯇꯦ ꯃꯤꯅ ꯃꯁꯛ ꯈꯪꯅꯔꯕ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯃꯥꯏꯕ ꯑꯃꯅꯤ ꯃꯥꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯗꯦ ꯃꯥꯏꯕ ꯇꯣꯝꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯊꯥꯗꯣꯏꯕꯨ ꯐꯥꯅꯅꯕ ꯂꯥꯏꯋꯥ ꯑꯃ ꯇꯧꯔꯛꯂꯝꯃꯤ ꯃꯥꯒꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯐꯖꯔꯕ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯆꯝꯄ꯭ꯔꯥ ꯑꯃꯈꯛ ꯍꯦꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯟꯇ꯭ꯔ ꯑꯗꯨ ꯁꯣꯟꯖꯤꯜꯂꯛꯂꯝꯃꯤ ꯂꯣꯏꯕꯒ ꯐꯤꯖꯦꯠ ꯑꯃꯗ ꯌꯣꯝꯁꯤꯜꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯇꯣꯝꯕ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯊꯥꯗꯣꯏꯕꯨ ꯊꯣꯔꯛꯄ ꯉꯥꯏꯔꯝꯃꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯀꯨꯝꯊꯐꯝ ꯑꯗꯨꯗ ꯆꯝꯄ꯭ꯔꯥ ꯑꯗꯨ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯈꯔ ꯊꯥꯞꯅ ꯃꯔꯨꯝ ꯑꯃꯗꯒꯤ ꯃꯥꯏꯕ ꯇꯣꯝꯕ ꯂꯣꯟꯅ ꯌꯦꯡꯂꯛꯂꯝꯃꯤ ꯉꯥꯏꯍꯥꯛ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯊꯥꯗꯣꯏꯗꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯥꯏꯕ ꯇꯣꯝꯕꯅ ꯃꯀꯣꯛ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯉꯥꯏꯇꯅ ꯅꯣꯟꯊꯔꯤꯉꯩꯗ ꯃꯧ ꯑꯃꯈꯛ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯇꯣꯝꯕꯅ ꯊꯝꯂꯤꯕ ꯆꯝꯄ꯭ꯔꯥ ꯑꯗꯨ ꯃꯥꯅ ꯅꯦꯠꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯇꯣꯝꯕꯒꯤ ꯃꯁꯥꯗ ꯏꯍꯨꯜ ꯑꯃꯈꯛ ꯂꯥꯛꯂꯦ ꯃꯍꯥꯛꯇꯤ ꯆꯝꯄ꯭ꯔꯥ ꯑꯗꯨ ꯊꯥꯗꯣꯏꯅ ꯅꯦꯠꯂꯕꯣꯏ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯌꯦꯡꯈꯠꯂꯛꯏ ꯑꯗꯨꯕꯨ ꯃꯧ ꯑꯃꯅ ꯂꯦꯞꯄꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯣꯝꯕ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯑꯁ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯃꯁꯤꯒꯤ ꯃꯧ ꯑꯅꯣꯏꯕꯤꯁꯤ ꯀꯗꯣꯝꯗꯒꯤꯅꯣ ꯊꯣꯔꯛꯏꯁꯤꯅ ꯑꯁ ꯑꯃꯨꯛ ꯇꯥꯟꯅꯗꯅ ꯇꯣꯛꯂꯔꯅꯤ ꯑꯩ ꯆꯦꯜꯍꯧꯔꯒꯦꯗ ꯍꯥꯏꯅꯔꯤꯉꯩ ꯑꯗꯨꯗ ꯃꯧ ꯑꯗꯨ ꯆꯝꯄ꯭ꯔꯥ ꯑꯗꯨ ꯅꯦꯠꯂꯨꯕꯗꯒꯤ ꯃꯥꯏꯕ ꯇꯣꯝꯕꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯥꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯃꯥꯏꯕ ꯇꯣꯝꯕꯁꯨ ꯆꯦꯜꯂꯝꯃꯤ ꯈꯔ ꯂꯥꯞꯅ ꯇꯣꯝꯕꯅ ꯃꯣꯡꯁꯣꯡꯑꯣꯏ ꯀꯩꯑꯣꯏ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯂꯥꯞꯅ ꯆꯦꯟꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯇꯣꯝꯕ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯇꯥꯟꯅ ꯑꯃꯨꯛ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯊꯝꯂꯝꯕ ꯆꯝꯄ꯭ꯔꯥ ꯑꯗꯨ ꯈꯨꯟꯒꯠꯇꯨꯅ ꯃꯍꯥꯛꯅ ꯁꯣꯟꯖꯜꯂꯝꯂꯤꯕ ꯂꯥꯏꯋꯥ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯧ ꯅꯨꯄꯤ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯃꯧ ꯑꯗꯨꯁꯨ ꯃꯁꯥꯅ ꯃꯀꯣꯛ ꯏꯉꯥꯎ ꯉꯥꯎꯖꯔꯦ ꯀꯔꯤꯅꯣꯅꯦ ꯑꯩꯕꯣ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯈꯤꯕꯗꯥꯏꯅꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅꯅꯣꯅꯦ ꯑꯩꯕꯣ ꯑꯩ ꯀꯔꯤꯃꯠꯇ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯃꯧ ꯅꯨꯄꯤ ꯑꯗꯨ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯑꯃꯨꯛ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯂꯥꯛꯂꯝꯃꯤ ꯃꯥꯏꯕ ꯇꯣꯝꯕ ꯑꯗꯨ ꯎꯔꯝꯃꯤ ꯃꯍꯥꯛꯇꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯇꯣꯝꯕꯁꯨ ꯑꯣꯟꯊꯣꯔꯛꯄꯒ ꯃꯧ ꯑꯗꯨ ꯎꯔꯦ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯥꯁꯨ ꯃꯤꯍꯨꯜꯗꯤ ꯆꯣꯡꯕꯅ ꯂꯣꯏꯈ꯭ꯔꯦ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥꯕꯨ ꯁꯤꯗ ꯀꯔꯤ ꯇꯧꯕꯤꯔꯝꯂꯤꯕꯅꯣ ꯇꯣꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯩ ꯃꯥꯅ ꯋꯥꯔꯝꯕ ꯄꯨꯝꯕ ꯀꯣꯛꯈ꯭ꯔꯦ ꯄꯨꯈ꯭ꯔꯤ ꯑꯁꯦ ꯀꯔꯤ ꯐꯠꯇꯕ ꯂꯥꯏ ꯂꯩꯕꯒꯦ ꯍꯥꯏꯅ ꯁꯨꯝ ꯌꯦꯡꯂꯝꯂꯤꯕꯅꯤ ꯇꯥꯟꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕꯅꯤ ꯍꯟꯗꯛꯇꯤ ꯈꯨꯜ ꯑꯁꯦ ꯑꯩꯅ ꯆꯠꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡ ꯂꯥꯏꯒꯤ ꯏꯍꯨꯜ ꯍꯦꯛ ꯐꯥꯎꯔꯛꯄꯒꯨꯝꯅ ꯇꯧꯏ ꯋꯥ ꯑꯗꯨꯗ ꯃꯧ ꯑꯗꯨ ꯄꯥꯈꯠꯄꯅ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯑꯣꯖꯥ ꯄꯨꯈ꯭ꯔꯤ ꯑꯁꯤꯗꯒꯤ ꯂꯥꯏ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯈ꯭ꯔꯕꯣ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯄꯨꯈ꯭ꯔꯤ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯍꯤꯡꯖꯔꯤꯕꯅꯤꯗꯣ ꯑꯣꯖꯥ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤꯗꯤ ꯃꯇꯦꯡ ꯇꯧꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦꯗꯣ ꯇꯣꯝꯕꯗꯤ ꯂꯣꯟꯅ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯀꯗꯔ ꯉꯥꯛꯇꯅꯤ ꯑꯃꯨꯛ ꯃꯑꯣꯡ ꯃꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯗ ꯑꯩꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕꯅꯤ ꯑꯩꯅ ꯂꯥꯛꯄꯗ ꯁꯅꯥꯕꯨꯟ ꯑꯁꯤ ꯂꯩꯔꯝꯃꯤ ꯃꯁꯤꯕꯨ ꯅꯪꯒꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯃꯥꯅꯤ ꯑꯣꯖꯥ ꯑꯩꯁꯨ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯍꯧꯗ꯭ꯔꯦ ꯈꯪꯗ꯭ꯔꯦꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯒ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯀꯦꯗꯤ ꯍꯥꯏꯅ ꯇꯧꯔꯝꯕꯅꯤ ꯑꯗꯨꯒ ꯀꯗꯣꯝꯗꯅꯣ
ꯑꯩꯅ ꯑꯥꯗ ꯑꯣꯖꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯃꯤ. ꯅꯪꯕꯨ ꯐꯠꯇꯕ ꯂꯥꯏ ꯈꯔꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ. ꯑꯗꯨꯕꯨ ꯀꯩꯁꯨ ꯋꯥꯔꯨꯔꯅꯨꯗ. ꯑꯩꯅ ꯍꯧꯖꯤꯛ ꯁꯦꯡꯗꯣꯛꯄꯤꯔꯕꯅꯤ. ꯃꯇꯨꯡꯗꯗꯤꯅꯦ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ. ꯅꯨꯄꯤ ꯑꯗꯨ ꯍꯔꯥꯎꯅ ꯑꯣꯖꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ. ꯐꯔꯦ ꯐꯔꯦ. ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ. ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯔꯁꯅꯨ. ꯍꯣꯏ ꯑꯣꯖꯥ. ꯇꯣꯝꯕꯗꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ. ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯃꯊꯟꯇ ꯋꯥꯈꯜꯗ ꯁꯣꯟꯖꯩ. ꯑꯁ ꯕꯤꯠ ꯇꯦꯛꯈ꯭ꯔꯦꯗ. ꯄꯨꯡꯁꯣꯏ ꯍꯦꯛ ꯁꯣꯏꯅꯔꯝꯅꯤꯗ. ꯀꯔꯤꯕꯨ ꯇꯧꯔꯕꯖꯥꯠꯅꯣ ꯃꯗꯨꯒꯤ ꯊꯥꯗꯣꯏꯗꯨꯅ? ꯉꯁꯤ ꯊꯣꯛꯂꯛꯇ꯭ꯔꯤꯕꯁꯤꯅ ꯑꯩꯕꯨ ꯀꯤꯈ꯭ꯔꯕ ꯖꯥꯠꯂꯥ? ꯑꯃꯕꯨ ꯑꯣꯏꯔꯣ ꯃꯥꯅ ꯊꯣꯛꯂꯛꯄ ꯇꯟꯖꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯌꯦꯡꯗꯕ ꯑꯩ ꯌꯥꯗꯦ. ꯑꯁꯨꯝꯅ ꯈꯟꯕ ꯌꯥꯕ ꯋꯥꯈꯜ ꯈꯔ ꯈꯜꯂꯝꯂꯕ ꯃꯇꯨꯡꯗ ꯀꯥꯏꯅꯊꯪꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯦ. ꯑꯗꯨ ꯑꯣꯏꯔꯗꯤ ꯊꯥꯗꯣꯏꯒꯤ ꯐꯤꯁꯥꯈꯣꯜ ꯁꯂꯨꯛ ꯑꯗꯨꯗ ꯑꯣꯏꯅ ꯆꯝꯄ꯭ꯔꯥꯁꯦ ꯍꯥꯞꯆꯤꯜꯂꯨꯔꯒꯦ. ꯍꯟꯗꯛꯇꯤ ꯑꯅꯤ ꯁꯨꯅ ꯍꯥꯞꯆꯤꯜꯂꯒ ꯈꯨꯗꯛꯇ ꯍꯦꯛꯇ ꯑꯩꯒꯤ ꯅꯥꯛꯇ ꯆꯦꯜꯂꯛꯅꯕ. ꯃꯥꯅ ꯍꯦꯛ ꯆꯥꯁꯤꯟꯈ꯭ꯔꯕꯗꯤ ꯂꯥꯏꯋꯥꯁꯨ ꯂꯧꯊꯣꯛꯄ ꯉꯝꯂꯔꯣꯏ. ꯀꯅꯥꯅꯁꯨ ꯉꯝꯂꯔꯣꯏ. ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯔꯅꯤꯗꯅ. ꯊꯥꯗꯣꯏ, ꯅꯪꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠ ꯑꯗꯣ ꯉꯥꯏꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦꯅꯦ ꯑꯩꯗꯤ. ꯇꯣꯝꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯈꯟꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤ. ꯑꯃꯨꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯌꯨꯝꯒꯤ ꯅꯥꯀꯟꯗꯒꯤ ꯆꯝꯄ꯭ꯔꯥ ꯑꯗꯨ ꯑꯃꯨꯛ ꯑꯅꯤ ꯍꯦꯛꯂꯝꯃꯤ. ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯗꯛꯇꯤ ꯑꯀꯟꯕ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯇꯠꯄ ꯌꯥꯔꯔꯣꯏꯗꯕ ꯂꯥꯏꯋꯥ ꯑꯣꯏꯅ ꯁꯣꯟꯖꯤꯜꯂꯝꯃꯤ. ꯑꯗꯨꯒ ꯇꯞꯅ ꯊꯥꯗꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯃꯥꯏꯕ ꯑꯃꯁꯨ ꯑꯣꯏꯕꯅ ꯅꯨꯃꯤꯗꯥꯡꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯀꯔꯤꯁꯨ ꯂꯩꯇꯦ. ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯊꯥꯗꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯌꯧꯔꯦ. ꯀꯣꯟꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯆꯪꯂꯛꯂꯦ. ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯇꯨꯅ ꯃꯥꯒꯤ ꯐꯤꯁꯥꯈꯣꯜ ꯁꯦꯂꯨꯛ ꯑꯗꯨꯗ ꯆꯝꯄ꯭ꯔꯥ ꯑꯅꯤꯗꯣ ꯍꯥꯞꯆꯤꯜꯂꯝꯃꯤ. ꯑꯗꯨꯒ ꯃꯊꯟꯇ ꯋꯥꯈꯜꯗ ꯈꯟꯖꯩ. ꯍꯌꯦꯡꯗꯤ ꯅꯨꯡꯉꯥꯏꯔꯅꯤ. ꯊꯥꯗꯣꯏꯅ ꯇꯧꯔꯛꯀꯗꯕ ꯅꯤꯡꯉꯥꯏ ꯃꯌꯥꯝꯁꯦ ꯑꯩꯅ ꯍꯦꯛ ꯅꯤꯡꯖꯕꯗꯣ ꯊꯣꯛꯂꯅꯤꯗꯅ. ꯃꯥꯏꯕ ꯇꯣꯝꯕ ꯃꯊꯟꯇ ꯋꯥꯈꯜ ꯅꯨꯡꯉꯥꯏꯃꯟꯗꯅ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯂꯝꯃꯤ. ꯑꯃꯨꯛ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯊꯨꯅ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯃꯥꯏꯕ ꯇꯣꯝꯕ ꯃꯁꯥꯗꯨ ꯌꯥꯝꯅ ꯅꯥꯟꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯃꯁꯝ ꯃꯅꯥ ꯌꯥꯝꯅ ꯅꯥꯟꯅ ꯁꯦꯝꯗꯨꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯊꯥꯗꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ. ꯁꯣꯝꯗ ꯊꯥꯗꯣꯏ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯥꯡꯒꯣꯜ ꯇꯩꯗꯨꯅ ꯋꯥꯏꯔꯝ ꯁꯤꯠ ꯁꯦꯡꯗꯨꯅ ꯇꯧꯔꯤ. ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯑꯃꯨꯛ ꯊꯣꯡꯂꯝꯃꯤ. ꯃꯕꯣꯛꯅ ꯑꯃꯨꯛ ꯃꯤꯒꯤ ꯁꯦꯜ ꯄꯤꯊꯣꯛꯄ ꯆꯠꯈꯤꯔꯝꯃꯤ. ꯇꯥꯂꯛ ꯑꯗꯨꯗ ꯊꯥꯗꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯊꯣꯏꯕꯤ ꯑꯃꯗꯤ ꯂꯥꯏꯖ ꯂꯥꯛꯂꯝꯃꯤ. ꯊꯥꯗꯣꯏ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯊꯥꯗꯣꯏꯅ ꯏꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯏ. ꯊꯣꯏꯕꯤ, ꯂꯥꯏꯖ, ꯅꯈꯣꯏ ꯑꯅꯤ ꯐꯝꯃꯝꯃꯣ. ꯑꯩ ꯆꯦꯡ ꯆꯥꯝꯃꯤꯌꯦ. ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ. ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯔꯛꯑꯒꯦꯀꯣ. ꯍꯣꯏ ꯍꯣꯏ. ꯊꯣꯏꯕꯤ ꯑꯃꯗꯤ ꯂꯥꯏꯖ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ. ꯊꯣꯏꯕꯤꯅ ꯐꯤ ꯑꯗꯨ ꯌꯦꯡꯉꯤ. ꯏꯇꯥ ꯊꯥꯗꯣꯏꯁꯦ ꯐꯤ ꯁꯥꯕ ꯌꯥꯝ ꯍꯩꯀꯣ? ꯊꯣꯏꯕꯤꯅ ꯁꯦꯂꯨꯛ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗ ꯆꯝꯄ꯭ꯔꯥ ꯑꯅꯤꯈꯛ ꯌꯥꯎꯔꯝꯃꯤ. ꯃꯗꯨ ꯎꯕꯗ, ꯆꯝꯄ꯭ꯔꯥꯅꯤꯅꯦ. ꯍꯥ, ꯄꯤꯔꯣꯁꯦ ꯆꯥꯒꯦ. ꯑꯩꯈꯣꯏꯗꯤ ꯆꯥꯛꯁꯨ ꯑꯌꯨꯛꯀꯤ ꯆꯥꯔꯕꯅꯤꯅ ꯆꯥꯕ ꯌꯥꯔꯅꯤ. ꯅꯨꯡꯁꯥꯅꯒ ꯁꯥꯕꯒ ꯈꯅꯥꯎꯁꯦ ꯑꯁꯤꯟꯕ ꯌꯥꯝꯅ ꯆꯥꯅꯤꯡꯉꯤ. ꯑꯩꯁꯨ ꯆꯥꯅꯤꯡꯗꯅ ꯂꯩꯔꯝꯂꯤꯕꯅꯤ. ꯀꯥꯟꯅꯗꯦ, ꯑꯅꯤꯗꯨꯝ ꯌꯥꯎꯔꯤ. ꯏꯕꯥꯅꯤ ꯑꯃꯃꯝ ꯆꯥꯊꯣꯛꯑꯁꯤ. ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯝꯄ꯭ꯔꯥ ꯑꯗꯨ ꯑꯃꯃꯝ ꯄꯥꯏꯔꯗꯨꯅ ꯈꯣꯛꯂꯒ ꯆꯥꯊꯣꯛꯂꯝꯃꯤ. ꯁꯣꯝꯗ ꯃꯥꯏꯕ ꯇꯣꯝꯕꯁꯨ ꯃꯁꯥꯗ ꯆꯝꯄ꯭ꯔꯥ ꯑꯅꯤꯃꯛ ꯆꯥꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯏꯍꯨꯜ ꯑꯗꯨ ꯐꯥꯎꯔꯛꯂꯝꯃꯤ. ꯃꯗꯨꯗ ꯃꯥꯁꯨ ꯃꯥꯒꯤ ꯅꯤꯡꯖꯕ ꯄꯨꯝꯕ ꯊꯨꯡꯂꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯊꯣꯏꯕꯤ ꯑꯃꯗꯤ ꯂꯥꯏꯖ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯝꯄ꯭ꯔꯥ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯃꯁꯥ ꯑꯗꯨꯗ ꯇꯣꯝꯕꯒꯤ ꯋꯥꯈꯜꯇꯅ ꯌꯣꯝꯂꯝꯃꯤ. ꯇꯣꯝꯕ, ꯑꯣꯖꯥ ꯇꯣꯝꯕ, ꯑꯣꯖꯥ ꯇꯣꯝꯕ. ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯨꯅꯃꯛ ꯆꯦꯟꯈ꯭ꯔꯦ. ꯁꯣꯝꯗ ꯊꯥꯗꯣꯏꯁꯨ ꯆꯦꯡ ꯍꯥꯞꯆꯤꯜꯂꯝꯂꯒ ꯊꯣꯔꯛꯏ. ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ. ꯍꯩꯃ, ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅꯦ? ꯉꯥꯏꯍꯥꯛꯇꯅꯤ, ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯆꯠꯈ꯭ꯔꯦꯗ. ꯊꯥꯗꯣꯏ ꯃꯥꯒꯤ ꯀꯣꯟꯒꯤ ꯐꯝꯐꯥꯜ ꯑꯗꯨꯗ ꯆꯝꯄ꯭ꯔꯥ ꯃꯀꯨ ꯇꯥꯕꯗꯨ ꯎꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯉꯛꯂꯝꯃꯤ. ꯀꯩꯅꯣꯅꯦ, ꯁꯤꯅ ꯀꯗꯥꯏꯗꯒꯤ ꯆꯝꯄ꯭ꯔꯥꯅꯣ ꯇꯧꯔꯤꯁꯤꯅ? ꯑꯩꯕꯨ ꯉꯔꯥꯡ ꯆꯝꯄ꯭ꯔꯥꯒ ꯊꯝꯃꯝꯕ꯭ꯔꯅꯦ? ꯊꯥꯗꯣꯏ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ. ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯗ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯃꯄꯥꯜꯗꯒꯤ ꯇꯥꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯦ. ꯃꯗꯨꯗ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯖꯔꯦ. ꯁꯣꯏꯗ꯭ꯔꯦꯗꯅ. ꯃꯗꯨꯒꯤ ꯃꯥꯏꯕ ꯇꯣꯝꯕꯗꯨꯅ ꯑꯩꯕꯨ ꯐꯥꯅꯅꯕ ꯁꯣꯏꯗꯅ ꯇꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤ. ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯅꯤ ꯑꯣꯏꯅ ꯂꯧꯒꯗꯧꯔꯕꯀꯣ. ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ, ꯑꯣꯖꯥ ꯇꯣꯝꯕ, ꯅꯨꯡꯉꯥꯏꯔꯦ. ꯀꯥꯟꯅꯗꯦ, ꯑꯩꯁꯨ ꯊꯣꯏꯕꯗꯨ ꯍꯦꯛ ꯂꯥꯛꯄꯒ ꯂꯨꯍꯣꯡꯅꯕ ꯇꯧꯕꯅ ꯐꯔꯅꯤ. ꯃꯥꯏꯕ ꯇꯣꯝꯕꯒꯤ ꯆꯍꯤ ꯃꯇꯥꯡꯁꯦ ꯉꯥꯏꯒꯗꯕꯒꯤ ꯁꯔꯨꯛ. ꯁꯣꯝꯗ ꯇꯣꯝꯕ ꯃꯥꯡꯒꯣꯜꯗ ꯊꯥꯗꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯕꯗ ꯃꯁꯥꯗꯨ ꯆꯣꯛꯊꯔꯛꯂꯦ. ꯊꯣꯏꯕꯤ ꯑꯃꯗꯤ ꯂꯥꯏꯖ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯦꯜꯂꯛꯂꯝꯃꯤ. ꯇꯣꯝꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ. ꯃꯇꯣꯝꯇ ꯈꯟꯖꯩ. ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯅ? ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯅꯦ. ꯍꯦ ꯏꯁ꯭ꯋꯔ, ꯑꯩꯒꯤ ꯆꯝꯄ꯭ꯔꯥ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯈ꯭ꯔꯕ ꯖꯥꯠꯂꯥ? ꯇꯣꯝꯕ ꯑꯩꯕꯨ ꯀꯔꯝ ꯊꯣꯛꯂꯒꯕꯅꯣ ꯇꯧꯔꯤꯁꯤꯕꯨ?
नुपी अनीदु चेंसिलक्तुना मागी मनाक्ता लेपलगा हाइरई ओजा आई लाई ओजा अखोइनी लुहोंगथोसे थोइबीना ओजा लाइजगी वासे ताबिरुनु आइने हेना ओजाबु नुसिबे हेले आइगा ओइना लुहोंगथोसे ओजा थोइबीदी नुपा मयाम अमा कोइबनी आइदी कनासु खंगनाबा लैते आइगा ओइना लुहोंगसे मदुना ओजागी माय ओइगनी करी आइबु नुपा मयाम अमा कोइगानी नंगसु हौजी नुपा हम खंगनरीदुदि ओइदबा ngangidu kaigino chintibi kari aibu chintibi kaina nangni ne achumba ka saradan tomba makoi anigi lila aduda makok ngaurami taba ngamlaktraduna haireklami nakoi ani bom dangai khodana aidi nakoi ani bu kanamta nushide aina nushiribase thadoini ba nakoi ani na wakaldo serana na chakre haiba as oza yare phagi tawranu aisu khangi oza na khalido kaisu waranu ba aila asidi ओजा आइसु लौसनदबा यारोइको युमदा हलरoi हाइना थोराबनी आइ हंजिन बसु ngamlaroi ओजा ओजा होइदा लैरदोइनी आइखोइ अनिमक लौसनगदबनी आइसु इनथोकपा यारोइको ओजा माइबा तोमबा उपाय लैखिद्रे माना तौखिबा हंतोकपा याररोइदबा लाइवा अदुना महाक अवाफमदा तारे मकोक साबना लोइरे तौखमि खंगदबा हाइबदु ओइरे हे ईश्वर आइबु मंगला ताइबंगलने आइबु नुपी अनि लोनबा तारब्रा थादोय नंग पेलो को नंग पेलो नुपी अदुना माइबा तोमबाबो मखुत पाइदुना इमुंगदा पुसिनख्रे असुमना तोमबा नुपी अनि चेनबगी पावदु ताबदा थादोयदि नोक्लमे असुमना नुमित हमनि हौजिनख्रे माइबा तोमबगी लुहोंगबा नुमितनि कैना अनि अदुना बोर अदुदा कुंदो हाना हुकननबा इनरमी तोमबदी मियाम मांग अदुदा इकाइबना ममाय अदु नोनथदुना लैख्रे मियाम अदुसु नोक्लमे थादोयसु मागा नुसिनजबा थोइबगा पुन्ना मखोइगी लुहोंगबा दु यावबा लाक्लमे थादोइसु तौरिबा मतौ अदुदा नोक्लमे तोमबा थादोइबा उरगा इकाइबा अमदि पुकनिंग नुसिबा फावरक्लमे मथनता खंजै फत्तेदको मसिगी नुपीसे मागी नुपासिगा पुन्नगा लाक्मिनरी माले चाख्रेदको थादोय नंग फंगौदबसे फजना वखल खंथरंबा तारदि अइसे असुमना लेलमोइदबनिको तौरिबा मतौसिबु नुपी अनि सिगी मवोंग असिगा अइना लेनगदौरिबा पुन्सि महिंग असि नुंगाइरोइदौरिदा तोमबा नंगी पुन्सिसे नुंगाइदौरिदको नुंगाइदौरि हारिसिनि थादोइना ओजा तोमबना खलिबा वखल पुमनमक वखल तारदुना हाइरक्लमी ओजा ngasiदगिदि कैसु वारुरनो ngasiदगिदि ओजागी नुपी अनि सिगा नुसि जानना लैमिनरो हो ओजा माइबा तोमबा ममानबी अनि अदुदि करिसु खंजदबना थादोइगी वा अदुदा हराउजरमे असमना थादोइगी वाखलदा ngaururaba मातबु फंगजनबा तौरुबा लाइवा अदुना कनानो करिनो खंद्रिबा नुपी अनिगा पुन्सि वाइथुंगना खिरमी अदुगा थादोइ मादि मतमगी मतुंग इन्ना थोइबगा नुंगाय याइफना पानखिरमे।